District Manung Channel Laiba Ningthoukhong dagi Thoksom Roman chahi nifumanga apokpa laikhidraba Thokchom Manichan ngarang numidang pung 8 lom tarakpa matamda Manipur Police Commando na Phajinkhibagi Maiyokta ngasi tidim Lambi gi taupokpi Project Gate Ningthoukhong Bazar Ningthoukhong kha khunauda Lambi Thingduna Khongjang Changshinkhre Lambi Thingduna Changshinkhre Khongjang aduda ana layeng yauna emergency gi oiba thabak singdi komthokhi Banbayabadi Bishnupur Police Station na konba Ningthoukhong dagi Thokchom Roman Mangolnganbi College ta hangliba relief camp ta volunteer oibata natana anti-drug camp in Bishnupur district ki convener oina apunba look Ningthoukhong gi thomi oiba mioini Lambi Thingduna Khongjang Changshinba du da sarugya khibi ima amana phongdora khibada Roman Khongjang Laikai gi awa ana tarakpada miyam gi seba tawduna leiba icham chamjaba mioini mioi asibo Phajinliba asi miyamna yaba ngamloi maramasina athuba matamda mahakpu thadokadabani natrabadi ahenba khongjang kaya changsingani haike nakalamromda ngasi ayuki pung 12 khara helakpada miyamna lambi chathok chasin tawbada khudong chadaba kaya mayoknariba sigi yengduna lambi thingba adu komthokhi Ngarang Romel China Lidi came the Gimagi to Kumatu Angang single Mayung in Sankitan Lugana Lakomatumda, Project Hongkonga, Massa Commando of Hahreva, Romel Ivanganche, Hilikim Salaiba, Amadi, Chamba, Mayung Zabasat of Handan Yang, the Katopangam never. Maralik the Gimatumino Romel, Chico, a queen of Magi, the Mato in a Koyan, the Tolpan, Bunchidi, Romel, Hatorok Tivamaka, Zataraga Lady never. A commando lady, Kanguna, Manipur Police Kanguna, Magi Kana, Magi Parmosan. Angang siwo paragana maran kisan bidi akoy na chungya yare mama oy bi akoy na chungya yare ba aran ba thabak taw da masa sing da mama yang le ko ne